ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯄꯨꯖꯔꯛꯑꯦ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯂꯤꯁꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯍꯣꯁꯇꯦꯜꯁꯤꯗꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯒꯤ ꯂꯩꯔꯦ꯫ ꯊꯕꯛꯇꯤ ꯈꯔ ꯋꯥꯏ ꯍꯥꯏꯗꯤ ꯍꯣꯁꯇꯦꯜ ꯍꯥꯡꯂꯤꯕ ꯃꯄꯨꯁꯤꯅꯀꯣ ꯅꯨꯄꯤꯁꯤꯅ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯦ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯊꯕꯛꯁꯦ ꯁꯤꯖꯤꯟꯅꯩ꯫ ꯊꯥꯒꯤ ꯁꯦꯜ ꯄꯤꯔꯒ ꯊꯝꯃꯤꯅꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯣꯁꯇꯦꯜꯒꯤ ꯊꯕꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯏꯕ ꯊꯕꯛꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ꯫ ꯂꯤ ꯀꯩꯁꯨꯝꯇ ꯍꯥꯏꯗꯦ, ꯉꯝꯅꯕ ꯍꯣꯠꯅꯩ, ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯒꯤꯗꯤ ꯂꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯣꯏꯌꯦ꯫ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯔꯒꯗꯤ ꯍꯞꯇꯥ ꯑꯃꯗ ꯆꯤꯛꯀꯟꯒꯨꯝꯕ ꯑꯗꯩ ꯌꯦꯔꯨꯝꯒꯨꯝꯕꯁꯦ ꯑꯗꯨꯝ ꯆꯥꯔꯕꯅꯤꯅ ꯃꯥꯁꯨ ꯈꯤꯇꯪ ꯄꯨꯛ ꯊꯟꯅ ꯆꯥꯔꯒꯗꯤ ꯃꯁꯥꯗ ꯄꯥꯡꯒꯜ ꯈꯤꯇꯪꯗꯤ ꯑꯣꯏꯖꯕꯗꯣꯀꯣ ꯑꯗꯨꯅ ꯊꯕꯛꯇ ꯃꯥꯁꯦ ꯆꯤꯜꯍꯥꯎ ꯊꯤꯗꯦ꯫ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯂꯩꯔꯛꯑꯦ꯫ ꯊꯥ ꯐꯥꯔꯛꯑꯦꯀꯣ꯫ ꯊꯥ ꯐꯥꯕ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯍꯔꯥꯎꯋꯦ꯫ ꯉꯁꯥꯏꯒꯤ ꯃꯔꯛ ꯃꯔꯛꯇ ꯃꯥꯒꯤ BF-ꯇꯨꯒ ꯀꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯤꯁꯛꯇꯨꯒ ꯃꯔꯛ ꯃꯔꯛꯇ ꯃꯦꯁꯦꯁ ꯊꯥꯅꯕ ꯈꯣꯠꯅꯕ ꯅꯠꯇꯅ ꯃꯇꯝꯗꯤ ꯌꯥꯝ ꯄꯥꯛꯅ ꯁꯪꯗ꯭ꯔ ꯄꯣꯠꯅꯤ꯫ ꯋꯥꯔꯤꯒ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯇꯥꯡꯅ ꯁꯥꯟꯅꯩ ꯍꯥꯏ꯫ ꯃꯣꯏꯒꯤ ꯍꯣꯁꯇꯦꯜꯒꯤ ꯃꯄꯨꯗꯣ ꯅꯨꯄꯤꯗꯣ ꯃꯥꯁꯦ ꯈꯔ ꯁꯥꯊꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅꯁꯨ ꯌꯥꯗꯕꯒꯤ ꯊꯥ ꯐꯥꯔꯛꯄꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯁꯦ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯑꯗꯒꯤ ꯃꯥꯁꯦ ꯊꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯁꯔꯨꯛꯁꯦ ꯄꯤꯔꯛꯑꯦꯀꯣ꯫ ꯌꯥꯝ ꯍꯔꯥꯎꯖꯩ ꯃꯥꯁꯦ ꯄꯩꯁꯥꯁꯦ ꯃꯈꯨꯠꯇ ꯁꯨꯃꯥꯏꯅꯒ ꯌꯥꯝꯅ ꯐꯪꯕꯁꯦ ꯊꯥꯖꯗꯕꯗꯣ꯫ ꯌꯥꯝꯕꯗꯤ ꯌꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯁꯦꯜ ꯑꯗꯨꯃꯥꯏꯅ ꯐꯪꯅꯤ ꯍꯥꯏꯕꯗꯣ ꯃꯈꯨꯠ ꯑꯝꯇ ꯄꯥꯏꯗ꯭ꯔꯤꯕꯒꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯑꯃ ꯐꯥꯎꯕ ꯀꯣꯂꯦꯖꯇ ꯑꯗ ꯃꯥꯅ ꯀꯣꯜꯗꯤ ꯇꯧꯋꯦ ꯍꯥꯏꯗꯤ ꯃꯥꯒꯤ BF-ꯇꯨꯗ ꯃꯥꯒ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯥꯗꯨꯗ ꯃꯥ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯑꯗ ꯃꯇꯥꯡꯁꯦ ꯆꯥꯟꯅꯗꯅ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯥꯅꯁꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯇꯧꯁꯜꯂꯨꯗ꯭ꯔꯦ ꯒꯥꯔꯤ ꯇꯣꯡꯕꯅꯤꯅ꯫ ꯑꯗꯩ ꯃꯌꯨꯝ ꯌꯧꯔꯛꯑꯦꯀꯣ꯫ ꯑꯗꯩ ꯃꯌꯨꯝ ꯌꯧꯔꯛꯄꯗꯒꯤ ꯃꯥꯅ ꯀꯣꯜ ꯇꯧꯋꯦꯕꯀꯣ ꯎꯅꯁꯦꯅ꯫ ꯑꯗꯩ ꯃꯥꯅꯗꯤ ꯍꯌꯦꯡ ꯋꯥꯏ ꯑꯩ ꯅꯪꯒꯤ ꯑꯗꯨ ꯂꯩꯔꯛꯀꯅꯤ ꯑꯗꯥ ꯂꯩꯔꯛꯀꯅꯤ ꯍꯥꯏꯁꯦ ꯃꯥ ꯀꯔꯤꯝꯇ ꯂꯩꯔꯛꯇꯦꯕꯀꯣ꯫ ꯂꯩꯕꯁꯨ ꯍꯩꯇꯕ ꯑꯗꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯌꯨꯝ ꯃꯅꯥ ꯁꯤꯡꯕ ꯑꯣꯏꯗ꯭ꯔꯤ ꯊꯥ ꯑꯃꯇꯪ ꯂꯩꯔꯁꯨ ꯃꯄꯥꯟ ꯁ꯭ꯇꯣꯛ ꯊꯣꯛꯄ ꯅꯠꯇꯦꯗꯅꯀꯣ ꯍꯣꯁꯇꯦꯜ ꯃꯅꯨꯡꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯄ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨ ꯃꯥꯅ ꯉꯝꯖꯕ ꯀꯩꯅꯣꯝꯗꯤ ꯄꯤꯖꯒꯦꯅ ꯈꯟꯖꯩ꯫ ꯑꯗ ꯅꯨꯄꯥꯁꯤꯅ ꯃꯥꯗꯣ ꯐꯔꯛ ꯇꯥꯔꯅꯦꯅ ꯎꯅꯕꯁꯦ ꯇꯥꯔꯅꯤ ꯈꯣꯠꯂꯅꯤꯅ ꯍꯥꯏꯔꯛꯄꯗꯤ ꯌꯥꯔꯛꯇ꯭ꯔꯦꯀꯣ꯫ ꯑꯗ ꯁꯥꯎꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯗꯤ ꯐꯥꯎꯗꯦ ꯂꯤꯁꯨ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯅ ꯁꯥꯎꯗꯅꯕ ꯍꯥꯏꯔꯛꯄꯀꯣ꯫ ꯎꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯒꯤ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯑꯦꯟꯁꯥꯡ ꯂꯩꯔꯒ ꯆꯥꯃꯤꯟꯅꯩꯕꯀꯣ ꯃꯅꯥꯎꯄꯤ ꯑꯗꯩ ꯃꯅꯥꯎꯄꯥ ꯃꯃꯥꯒꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯄꯨꯔꯛꯄ ꯄꯩꯁꯥꯒꯁꯦ ꯃꯃꯥꯗꯒ ꯂꯣꯏ ꯄꯤꯁꯜꯂꯦ ꯃꯥꯅ꯫ ꯅꯨꯃꯥꯁꯤꯅ ꯍꯔꯥꯎꯖꯩ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯈꯛꯇꯪꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯥꯁꯦ ꯍꯣꯁꯇꯦꯜꯗ ꯑꯃꯨꯛ ꯂꯥꯛꯑꯦ꯫ ꯎꯅꯔꯛꯇ꯭ꯔꯦꯀꯣ ꯊꯦꯡꯅꯔꯛꯇ꯭ꯔꯦ꯫ ꯌꯨꯝꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯛꯅꯤꯡꯗꯤ ꯈꯔ ꯈꯔ ꯅꯨꯡꯁꯤꯕꯗꯤ ꯍꯧꯔꯛꯑꯦ꯫ ꯃꯇꯝ ꯀꯨꯏꯅ ꯊꯦꯡꯅꯖꯅꯤꯅ ꯈꯜꯂꯒ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯅꯤꯡꯅ ꯌꯦꯡꯕ ꯐꯪꯗꯕꯁꯤꯗ ꯅꯨꯡꯉꯥꯏꯖꯗꯕꯗꯣꯀꯣ ꯑꯗꯨꯃꯗꯤ ꯃꯥ ꯐꯥꯎꯈꯤ꯫ ꯁꯤꯗꯒꯤ ꯑꯃꯨꯛꯃꯥꯒꯤ ꯃꯊꯧꯁꯦ ꯆꯞ ꯆꯥꯅ ꯇꯧꯔꯦꯀꯣ꯫ ꯑꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯌꯥꯝꯅ ꯌꯥꯎꯔꯤꯁꯤꯅ ꯊꯦꯡꯉꯛꯑꯕ ꯏꯆꯦꯛ ꯍꯨꯜꯂꯛꯄ ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯕ ꯃꯇꯝꯗꯗꯤ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯁꯤꯗꯤ ꯍꯧꯅ ꯁꯥꯅꯤ꯫ ꯑꯗꯨꯒ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯔꯛꯇꯕꯁꯦ ꯋꯥꯈꯜꯁꯤꯁꯨ ꯂꯥꯟꯅ ꯈꯜꯂꯒꯦ ꯑꯃꯨꯛꯁꯨ ꯉꯝꯗꯕꯤ ꯂꯤꯅ ꯃꯥꯕꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯈ꯭ꯔꯖꯥꯠꯂꯥ ꯑꯃꯨꯛꯁꯨ ꯈꯟꯕ ꯑꯗꯩ ꯐꯣꯟ ꯍꯦꯛ ꯇꯧꯁꯟꯕꯁꯨ ꯍꯦꯛ ꯉꯝꯗꯕꯀꯣ ꯑꯗꯒꯤ ꯅꯝꯇꯧ ꯇꯧꯁꯜꯂꯨꯔꯦ ꯍꯦꯛ ꯄꯥꯏꯔꯛꯇ ꯑꯗꯩ ꯃꯥꯁꯨ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯤꯅ ꯃꯌꯥꯝ ꯇꯧꯁꯟꯕꯁꯨ ꯍꯦꯛ ꯉꯝꯗ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯦ ꯐꯥꯊꯖꯕ ꯉꯝꯖꯗꯕ ꯃꯇꯝꯗ ꯍꯤꯡꯗꯒ ꯄꯦꯟꯅ ꯀꯞꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯋꯤ ꯑꯗꯒꯤ ꯍꯧꯈꯤꯕ ꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯉꯒ ꯄꯦꯟꯅ ꯅꯣꯛꯆꯈꯤꯕꯁꯨ ꯌꯥꯎꯋꯤ꯫ ꯑꯗꯒꯤ ꯃꯣꯏꯒꯤ ꯍꯣꯁꯇꯦꯜꯒꯤꯀꯣ ꯃꯣꯏ ꯆꯥꯛ ꯊꯣꯡꯅꯔꯤꯕ ꯆꯥꯛꯈꯨꯝꯗꯣ ꯑꯗꯨꯒꯤ ꯅꯥꯀꯟꯗꯒ ꯃꯊꯟꯇꯒ ꯇꯨꯝꯕꯅꯤꯅ ꯋꯥꯈꯜꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯊꯣꯛꯅ ꯄꯦꯟꯊꯣꯛꯅ ꯂꯩꯌꯣ ꯍꯥꯏꯕꯗꯨꯃꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯈꯤꯗꯦ꯫ ꯂꯤꯒꯤꯅꯀꯣ ꯃꯥꯒ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯥꯁꯦ ꯀꯥꯎꯈꯤꯕꯗꯤ ꯃꯤꯀꯨꯞ ꯑꯃꯇ ꯀꯥꯎꯈꯤꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯂꯥꯞꯅꯔꯛꯄꯗꯧꯅ ꯇꯧꯕ ꯋꯥꯔꯤꯃꯨꯛꯇ ꯁꯥꯟꯅꯔꯁꯨ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯔꯛꯇꯕꯀꯣ ꯈꯤꯇꯪ ꯂꯥꯞꯊꯣꯛꯅꯔꯛꯄꯣꯏ ꯀꯩꯕꯣꯏ ꯇꯧꯋꯦ꯫ ꯃꯥꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯥꯁꯦ ꯃꯌꯨꯝꯗ ꯆꯠꯄꯁꯨ ꯌꯥꯎꯏ ꯆꯠꯇꯕꯁꯨ ꯌꯥꯎꯋꯦꯕ꯫ ꯂꯤꯅꯁꯨ ꯌꯥꯝ ꯆꯤꯟꯈꯤꯕ ꯊꯕꯛꯁꯦ ꯃꯥꯅ ꯃꯤ ꯃꯈꯥꯗ ꯁꯨꯝ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯊꯥꯁꯤꯃ ꯆꯠꯀꯦ ꯈꯣꯠꯀꯦ ꯑꯁ ꯃꯊꯪ ꯊꯥꯗ ꯆꯠꯂꯣ ꯍꯟꯗꯛꯇꯤ ꯊꯕꯛ ꯆꯤꯜꯂꯤ ꯀꯥꯟ ꯍꯥꯏꯕꯁꯨ ꯁꯤꯅꯁꯨꯔꯥ ꯎꯅꯔꯛꯇꯕꯩꯔꯥ ꯀꯩꯅꯣ ꯈꯔ ꯁꯨꯝ ꯂꯥꯞꯅꯒꯤ ꯋꯥꯔꯤꯁꯦ ꯈꯔ ꯁꯥꯟꯅꯔꯝꯕꯗꯒꯤꯊꯥ ꯑꯃ ꯁꯥꯟꯅꯔꯛꯇ ꯑꯗꯒꯤ ꯊꯥꯈꯥꯏ ꯑꯃ ꯁꯥꯟꯅꯔꯛꯇ ꯑꯗꯩ ꯅꯣꯡ ꯐꯥꯗꯣꯛꯒ ꯁꯥꯟꯅꯕꯁꯦ ꯃꯤꯅꯤꯠ 2-3 ꯑꯗꯩ ꯂꯤꯅ ꯑꯃꯨꯛ ꯊꯕꯛ ꯁꯪꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯇꯞꯅ ꯇꯞꯅ ꯂꯥꯞꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯌꯦ꯫ ꯊꯥ 9-10 ꯃꯥꯁꯦ ꯍꯣꯁꯇꯦꯜꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯛꯑꯦꯀꯣ꯫ ꯂꯩꯔꯒ ꯁꯤ ꯃꯇꯥꯡꯗꯁꯨ ꯑꯍꯥꯟꯕꯗꯗꯤ ꯊꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄꯁꯦ ꯐꯖꯅ ꯄꯤꯔꯝꯃꯦ ꯑꯗꯩ ꯊꯥ 3-4ꯒ ꯁꯨꯖꯜꯂꯛꯄ ꯁ꯭ꯋꯥꯏꯗꯩ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ ꯁꯦꯜꯁꯦ ꯄꯤꯌꯨ ꯍꯥꯏꯗ꯭ꯔꯤ ꯍꯦꯛ ꯄꯤꯗꯕꯤ
adum pi de bida thambi adum monu prak subi pirak trabra haibini tabe paisa do ai do lobe ya dra khop ya dra ga machit hek pi bi ko smagi phom tong bodu pra mak hat padina tabi do haina bam nai bodu ai lina su paisa kitang chin bagi matam warga yum de paisa chile khole haiba kansita haige torga hek isau hek langgum ba ko magi mem se isau lang bana haib ki uni kitigrom isagi phom to ko paisa je ning kha tam na loba phang da bagi nungai ta basu li da lei ji swais da kamai tawge da ligi mama se yam kanna nare na paula eko amtala o na mama se am sathi na nare na haibadagi ma se haire haiba kasta haiba numista ma se mayum da chatning mane dubu mogi hostel ma pudu na ya de ba ko heng chalo na so habdi ma se ahin sima ya wana khange kai wina nari jano ima dubu pharaso phatra su ma we popi ba mama ni na ko nungai da ahin du ma khange de ma se halle eko mayum da hala ka na mo se rims ta pukhat pani mama se this ma se gaini problem le ram ba ko mama se han na de gi shukhar khadi dum na ba da hida guli khra cha chalaga adum me prak phajana seng na layang ta ba hai ta ne ade da khara bera le be de gi mama se operation darkar oire na hai paisa se ariba mi da budi yam ka hene yam ba budi na te da modudi hoji hoji ki cha na thang na ba adu khakta ni do lei to de tungsen ba khosen ba duma su lei te senthok lambi yam chaung na thok bus na te de mogi hek pok pa baba duna imung koi de na imung pu dun lei bus na ta be na mo se operation ki paisa khara khak tu puthok ni ngai lei tre ba ande mo se yum da matam khara tanaru ki ge du lei ru ki ge na mo se doctor shiga wari phajana sana re ba ko li masana dum sanai ma se mi je dang chong e bu ko ada lo li phang da su dum yawe haidi maitelon phasana khang da ba hindi english da ngang ba kot ba dum atopa keno gi mi hai tare ne maitei basa na ta su yawi da na ko ada hospital la lai sing se adumana mama bu hek yeng ba senior doctor do aduma di maitei ma phasana wari sana re kom da sana jage na haira ga mana sana hale da mana wari se tawi mama gi se smaina to pesa sina kyam chang doi no matam khra lerga tawba yagadra yarodra doctor e yani khoni nangna chi hida thak se se chang naina adum pijo aduga sisna pharak prosi ngo do pharakadabdi adum mande haiba ko do noina operation tawge haiba matam da se samung pukhalo aduga aiga tanarasi kholase na yam phajana haibir e hayadi ahoi gi lairare kholare kainaga wari gen thinungai na sabirak taba ko doctor duna do torakte yam phajana makha taba amada nga magi patient amada utkadaba mong mato ko laidana ko makhan mi se saning da bagi ngang da mong kaim ta tawtaba icham chamna phajana haibir e haiba ko adai mama se mayum da puthar e mama na yum da putharaga anabagi chaina khang basteli se ma se kai tawdoino se kem ta khangdra paisa sina karai dagi kamai yeng doino mama se mana ima nang naramra ima nang yang warabra haiba waisibo haiba ngamda mama na dum phamusna na heraga khange ade masibu aisibu kamai ima sibu layeng kadage na ko ade ima na sangsan bazu hangbasu ngamda gum to tumin li se ma kappe bo ko ade hida guli chama dagi tam na mama se phar e ko ade se mama se ma ni cha khat pasa kha sisina bazu thadokre ade ngak phamba ngak po thaba du khatani chana thangna bududi cheng sak si lo shalak pai bam su le mama gi mapam hai tare ne mama gi pam su nungai phaba natte adu wara ba nanga abadina anayak to yarbanina yengjan da badiya da badina machi manaw nina musu khra di dam yengjan bireda dise ko li nang na khra ahan nina imungi se paisa sing sa ji kitang talaga tha amani sida ko talaga nang su kitang awana thidana thabuk tu suro sengna ga helper gera mo gera thabuk tu tang suro ga adugi paisa kitang duga dei mama gi mapalum da gi moi angam ba kitang ga torga operation si mari tok thosi tok da suya yar haibani nan haiba kanjali se yare ade ma se akoi gi kena da second yon bam hai tare ne second yon bam da mu yaw ba ina hainare ko thabuk nang kitang di wa bi ai khopi ai na mama gi mapalum da gi khoi mo gi mari mata mana silaga li se mu imphal si da la e masagi mana hostel da dum tawjani bune boko adubu ka hostel ge di moi di mi do kuine suti lobe ade de mi wat pa ade na atope da dalo hapsan gi ba aduna upai le taba sima se seklen bam sida mu leire chai sing thong dana khotana adagi seklen ba se sunday gumba sidi soiba yadre ko ko chatlaga mafam amada natranga sina handaki hapta sina mafam amada handaki hapta sina mafam amada na tumaina yori ba se adudaram khra nungai haidi moi jati punbani na wangang ba khot pamak to mo da free oi ba chatna bilon chatto mana bani na ko kitang
ꯅꯨꯡꯉꯥꯏꯅ ꯀꯣꯝꯅ ꯂꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅ ꯀꯣꯝ ꯂꯩ ꯍꯥꯏꯔꯁꯨ ꯃꯃꯥꯗ ꯌꯥꯝ ꯂꯥꯌꯦꯡꯅꯤꯡꯉꯦꯕꯀꯣ ꯃꯃꯥꯒꯤ ꯆꯩꯅꯥꯗꯣ ꯃꯥ ꯌꯦꯡꯕ ꯉꯝꯗꯦꯕ ꯗꯁꯤꯗ ꯃꯥꯅ ꯃꯤꯁꯛ ꯑꯃꯈꯛ ꯊꯦꯡꯅꯩꯀꯣ ꯅꯨꯄꯤꯅꯤ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯀꯩꯅꯣ ꯖꯥꯇꯤꯗꯤ ꯄꯨꯟꯗꯦꯀꯣ ꯇ꯭ꯔꯥꯏꯕꯦꯜ ꯑꯣꯏꯖꯔꯒꯁꯨ ꯖꯥꯇꯤ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏ ꯖꯥꯇꯤ ꯌꯥꯝ ꯌꯥꯝꯃꯤꯗꯅꯀꯣ ꯇ꯭ꯔꯥꯏꯕꯦꯜꯒꯤꯗ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯑꯔꯣꯏꯕꯤꯅꯤ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯉꯣꯟꯗ ꯒꯥꯔꯤ ꯅꯨꯡꯂꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯕꯤ ꯅꯨꯄꯤ ꯀꯔꯕꯥꯔꯁꯨ ꯁꯤꯟ ꯊꯨꯡꯅ ꯇꯧꯕꯤ ꯅꯨꯄꯤꯅꯦ ꯍꯥꯏꯁꯦ ꯃꯥꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯁꯦꯀꯂꯦꯟꯁꯦ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯕꯣꯔꯥ ꯂꯧꯅꯕꯖꯥꯠꯅꯤ ꯈꯔ ꯐꯕ ꯕꯣꯔꯥꯗꯅ ꯄꯩꯁꯥꯁꯦ ꯇꯥꯡꯉꯦ ꯍꯥꯏ ꯑꯗ ꯈꯔ ꯕꯣꯔꯥ ꯈꯔ ꯍꯣꯡꯕꯁꯨꯈꯔ ꯃꯟꯕ ꯐꯤ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯅ ꯍꯣꯡꯉꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯁꯤ ꯌꯥꯝ ꯀꯨꯞꯅꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯑꯗ ꯑꯗꯨꯃꯥꯏꯅ ꯕꯣꯔꯥ ꯊꯥꯗꯔꯛꯄꯗ ꯈꯪꯅꯕ ꯅꯨꯄꯤꯅꯤ ꯑꯗ ꯂꯤꯁꯦ ꯃꯥꯅ ꯎꯕꯁꯤꯗ ꯑꯗꯨ ꯃꯤꯅꯧꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨꯝ ꯈꯪꯉꯤ ꯑꯅꯧꯕ ꯌꯥꯎꯕꯅꯤ ꯈꯣꯠꯄꯅꯤ ꯁꯤꯒꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯂꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯇꯩꯅꯁꯨ ꯂꯤꯁꯤꯗ ꯃꯥꯅ ꯄꯩꯁꯥꯁꯦ ꯄꯤꯔꯒ ꯑꯆꯥꯄꯣꯠ ꯂꯩꯕ ꯑꯗꯩ ꯄꯣꯠ ꯂꯩꯕ ꯍꯦꯛ ꯊꯥꯏꯌꯦꯕꯀꯣ ꯂꯤꯒꯁꯨ ꯃꯥꯒꯁꯨ ꯀꯣꯏꯅꯗꯦ ꯂꯤꯅꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯅꯞꯁꯜꯂꯦ ꯍꯥꯏꯗꯤ ꯄꯣꯠ ꯂꯩꯕ ꯆꯠꯄꯗ ꯑꯃ ꯂꯩꯕ ꯆꯠꯄꯗ ꯂꯨꯄꯥ 50 ꯑꯃ ꯆꯥꯝꯃ ꯑꯃ ꯂꯦꯝꯕꯗꯣ ꯂꯤꯗ ꯌꯥꯔꯦ ꯄꯥꯏꯁꯜꯂꯣ ꯑꯆꯣꯏꯕꯗꯨꯔꯣ ꯄꯥꯏꯔꯣ ꯌꯥꯔꯦꯒ ꯍꯥꯏꯕꯁꯦ ꯂꯤꯗꯗꯤ ꯃꯒꯨꯟ ꯌꯥꯝ ꯂꯩꯕꯗꯣ ꯄꯩꯁꯥꯗꯣ ꯑꯗꯣ ꯂꯤꯅꯁꯨ ꯅꯨꯄꯤꯁꯤꯒꯤ ꯌꯥꯅꯕ ꯌꯥꯝ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯟꯅꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣꯅꯦ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯅ ꯂꯛꯅꯩ ꯅꯪꯗꯤ ꯅꯁꯛꯀ ꯐꯖꯕꯅꯤꯅ ꯍꯌꯦꯡ ꯑꯉꯥꯡ ꯌꯥꯝ ꯄꯣꯛꯄ ꯌꯥꯅꯤ ꯅꯆꯥ ꯃꯁꯛ ꯐꯖꯕ ꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯅꯪ ꯅꯁꯛ ꯌꯥꯝ ꯅꯨꯡꯁꯤ ꯐꯥꯒꯤꯒ ꯁꯨꯝ ꯇꯧꯕꯁꯦ ꯂꯤꯁꯦ ꯅꯣꯛꯄꯒ ꯇꯧꯋꯦ ꯀꯣꯏꯅꯔꯛꯇ꯭ꯔꯦ ꯑꯗꯒꯤ ꯋꯥꯔꯤ ꯅꯨꯄꯤ ꯃꯁꯦꯟ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯅꯨꯄꯤꯁꯤꯅꯒ ꯃꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣꯝ ꯆꯥꯕꯗ ꯈꯣꯠꯄꯗ ꯁꯦ ꯅꯪꯒꯤ ꯁꯔꯨꯛꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅ ꯄꯤꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯂꯤꯅꯁꯨ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯁꯦꯌꯔ ꯇꯧꯋꯦꯀꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯁꯨꯃꯥꯏꯅ ꯅꯥꯏ ꯈꯣꯠꯂꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯤꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯔꯁꯨ ꯏꯅꯥꯎꯄꯤ ꯍꯣꯏꯗꯣ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯈꯣꯠꯇꯦ ꯑꯩꯗꯣ ꯌꯨꯝꯗꯁꯨ ꯃꯊꯪ ꯀꯩꯅꯣꯗꯗꯤ ꯆꯠꯇꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯀꯥꯏꯅ ꯋꯥꯔꯤ ꯁꯨꯝ ꯇꯧꯕꯁꯦ ꯆꯠꯂꯨ ꯑꯩ ꯄꯩꯁꯥ ꯄꯤꯒꯦ ꯁꯤꯅꯦꯕ ꯆꯠꯂꯨꯅꯦ ꯄꯩꯁꯥ ꯄꯤꯒꯦꯅꯦ ꯈꯣꯠꯀꯦꯅꯦ ꯍꯥꯏꯕ ꯄꯩꯁꯥꯒꯁꯦ ꯑꯗꯨꯝ ꯄꯤꯌꯦꯕꯀꯣ ꯍꯔꯥꯎꯋꯦ ꯃꯥꯁꯦ ꯍꯔꯥꯎꯅꯒ ꯆꯠꯂꯒ ꯑꯗꯒꯤ ꯌꯨꯝꯗ ꯃꯔꯛ ꯆꯠꯂꯨꯕꯅꯤ ꯑꯗꯩ ꯃꯃꯥꯁꯦ ꯅꯥꯕꯁꯦ ꯀꯌꯥ ꯃꯁꯛ ꯃꯆꯨꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯦꯕ ꯃꯃꯥꯁꯦ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯁꯦꯡꯗꯕꯁꯦ ꯑꯅꯥꯕ ꯆꯩꯅꯥꯗ ꯃꯃꯥꯁꯨ ꯃꯅꯨꯡꯗꯗꯤ ꯐꯖꯅ ꯈꯥꯡꯕꯖꯥꯠꯅꯤ ꯃꯥꯅ ꯍꯥꯏ ꯃꯃꯥ ꯅꯪ ꯌꯥꯝ ꯋꯥꯔꯕ꯭ꯔꯥ ꯑꯩ ꯄꯩꯁꯥ ꯇꯥꯜꯂꯒ ꯅꯪ ꯁꯣꯏ ꯂꯥꯏꯌꯦꯡꯗꯣꯏꯅꯦꯅ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯊꯧꯅꯥꯁꯦ ꯑꯔꯩꯕꯉꯩ ꯈꯣꯝꯖꯤꯜꯂꯒ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯃꯃꯥꯁꯤꯗꯀꯣ ꯃꯃꯥꯁꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯀꯞꯄꯦ ꯑꯗꯩ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯀꯞꯄꯦ ꯃꯅꯥꯎꯄꯤꯁꯨ ꯒ꯭ꯌꯥꯟ ꯄꯪꯇꯥ ꯇꯥꯗꯕꯗꯤ ꯅꯠꯇꯦ ꯃꯅꯥꯎꯄꯤꯁꯨ ꯊꯕꯛꯇꯤ ꯑꯔꯣꯏꯕꯤ ꯁꯨꯔꯦ ꯍꯥꯏꯕꯗꯤ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯅꯠꯇ꯭ꯔꯒꯁꯨ ꯆꯤꯡꯗ ꯆꯠꯂꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯤꯕꯀꯣ ꯆꯍꯤ ꯆꯥꯅꯕꯗꯣ ꯂꯩꯇꯕꯅ ꯁꯤꯡ ꯌꯦꯟ ꯀꯛꯄ ꯌꯥꯎꯕ ꯑꯗꯒꯤ ꯁꯨꯝꯆꯤꯠ ꯍꯦꯛ ꯃꯇꯝꯗꯨꯒꯤ ꯃꯅꯥꯎꯄꯤꯁꯨ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯔꯕ ꯁꯦꯜꯅ ꯏꯐꯪ ꯐꯪꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯦ ꯃꯅꯥꯎꯄꯤꯁꯤꯁꯨ ꯀꯣ ꯃꯅꯥꯎꯄꯥꯗꯤ ꯑꯗꯨꯝ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕ ꯅꯠꯇ꯭ꯔꯦ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯏꯝꯐꯥꯜꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯣꯂꯤꯁꯦ ꯏꯝꯐꯥꯜ ꯂꯥꯛꯄꯗꯤ ꯃꯥꯁꯦ ꯃꯊꯥ ꯁꯥꯏꯌꯦ ꯃꯥꯁꯦ ꯅꯨꯡꯁꯥꯅꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯋꯥꯅꯤ ꯃꯥꯅ ꯁꯦꯀꯂꯦꯟ ꯌꯣꯟꯕ ꯌꯥꯎꯔꯤꯕ ꯃꯐꯝꯁꯦ ꯃꯣꯏꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯅ ꯄꯩꯁꯥꯁꯦ ꯍꯦꯛꯇ ꯄꯩꯗꯅ ꯇꯧꯔꯒ ꯌꯣꯟꯕ ꯅꯠꯇꯦ ꯃꯣꯏꯁꯨ ꯀꯔꯕꯥꯔꯒꯤ ꯇꯧꯖꯔꯤꯅꯦꯕꯀꯣ ꯏꯝꯐꯥꯜꯗ ꯂꯩꯔꯒ ꯁꯦꯜ ꯈꯔ ꯇꯥꯜꯂꯒ ꯐꯒꯗ꯭ꯔꯅ ꯑꯗꯒꯤ ꯃꯣꯏꯁꯨ ꯕꯔꯥ ꯂꯧꯔꯒ ꯂꯩꯔꯤꯅꯤ ꯑꯗꯩ ꯁꯦꯀꯂꯦꯟꯁꯨ ꯌꯣꯜꯂꯤꯅꯤ ꯃꯐꯝꯗꯨꯗ ꯑꯗꯩ ꯌꯨꯝꯁꯨ ꯑꯣꯏꯁꯜꯂꯤꯅꯤ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏ ꯐꯕꯗꯤ ꯅꯠꯇꯕꯅ ꯃꯇꯦꯡꯗꯣ ꯍꯦꯟꯅ ꯄꯥꯡꯅꯕꯁꯦ ꯑꯝꯇ ꯉꯝꯗꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯅꯨꯄꯤꯁꯦꯀꯣ ꯁꯤꯁꯤꯅ ꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯁꯤꯅꯦꯕ ꯂꯤꯁꯤꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯗꯤ 4-5ꯔꯛꯇꯤ ꯁꯨꯔꯦꯀꯣ ꯀꯨꯏꯔꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯗꯧ ꯂꯩꯗꯤ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯗꯨꯝꯗꯤ ꯍꯥꯏꯕ ꯑꯗ ꯂꯤꯅꯁꯨ ꯃꯥꯁꯨ ꯊꯣꯏꯅ ꯈꯟꯖꯕꯗꯤ ꯃꯥꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯃꯥꯅ ꯁꯦꯔꯁ ꯇꯥꯅ ꯂꯤꯅ ꯍꯪꯉꯦꯕꯀꯣ ꯂꯤꯅꯁꯨ ꯄꯩꯁꯥꯁꯦ ꯅꯨꯄꯤꯁꯤꯗꯒꯤ ꯍꯥꯏꯔꯒꯦꯅ ꯈꯜꯂꯦꯕ ꯃꯥꯒꯤ ꯊꯕꯛꯁꯤꯗ ꯌꯥꯎꯔꯒꯦ ꯑꯩ ꯄꯩꯁꯥ ꯈꯤꯇꯪ ꯄꯤꯕꯤꯌꯨ ꯏꯃꯥꯗꯣꯅ ꯍꯥꯏꯅꯤꯡꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯅꯪ ꯄꯩꯁా ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯁꯤꯅꯤ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯍꯪꯉꯦꯕꯀꯣ ꯂꯤꯅ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯏꯃꯥꯁꯤꯇꯪ ꯂꯥꯏꯌꯦꯡꯉꯗꯤ ꯐꯅꯤ ꯈꯣꯠꯅꯤ ꯄꯩꯁꯥꯁꯦ ꯅꯪ ꯃꯌꯥꯝ ꯐꯪꯐꯝꯗꯤ ꯂꯩ ꯅꯪꯅꯗꯤ ꯍꯩꯅꯔꯣꯏ ꯊꯕꯛꯁꯦ ꯁꯤꯅꯦ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯍꯩꯅꯔꯣꯏ ꯊꯕꯛꯁꯦ ꯁꯤꯅꯦꯕ ꯂꯤꯅ ꯄꯩꯁꯥ ꯐꯪꯕ ꯊꯕꯛꯇꯤ ꯀꯔꯤ ꯊꯕꯛꯅꯣ ꯁꯤꯅꯦꯕ ꯅꯪ ꯍꯩꯅꯔꯣꯏꯗ ꯁꯤꯅꯦꯕ ꯃꯤ ꯇꯥꯍꯟꯕ ꯌꯥꯕ ꯋꯥꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯌꯥꯝ ꯑꯐꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯇꯧꯗꯣꯏ ꯊꯕꯛꯁꯦ ꯂꯤꯅ ꯍꯥꯟꯅ ꯈꯜꯂꯤꯁꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯄꯨꯁꯥꯒꯨꯝꯕ ꯌꯣꯟꯕ ꯈꯣꯠꯄꯒꯤ ꯋꯥꯈꯜꯁꯦ ꯃꯥꯁꯦ ꯈꯜꯂꯨꯔꯦꯕ ꯑꯗꯨ ꯈꯟꯕꯗ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯔꯀꯥꯟꯁꯤꯗ ꯇꯨꯃꯤꯟꯅ ꯁꯥꯟꯅꯕꯅꯤ ꯃꯣꯏ ꯏꯕꯥꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯍꯛꯆꯥꯡꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗꯣ ꯑꯗꯨꯗꯣꯅ ꯍꯥꯏꯕꯖꯥꯠꯅꯦꯕꯀꯣ ꯁꯦꯡꯅ ꯍꯥꯏꯔꯒ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯒ ꯁꯦꯟ ꯇꯥꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯣꯏꯔꯗꯤ ꯅꯪꯅ ꯄꯥꯝꯃꯤ ꯄꯩꯁꯥꯗꯣ ꯈꯨꯗꯛꯇ ꯑꯗꯨꯝ ꯐꯪꯅꯤ ꯁꯤꯅꯦꯕ ꯂꯤꯁꯦ ꯃꯥꯁꯦ ꯉꯥꯛꯇꯪꯗꯨꯗꯤ ꯃꯃꯥꯏ ꯃꯃꯤꯠꯁꯤ ꯑꯗꯨꯝ ꯁꯥꯒꯠꯄꯤꯗꯣ ꯇꯧꯔꯦꯀꯣ ꯀꯔꯤꯅꯣꯅ ꯑꯗꯨ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯏꯊꯟ ꯈꯟꯖꯜꯂꯨꯗꯕ ꯅꯍꯥ ꯑꯣꯏꯔꯤꯕꯩꯔꯥ ꯀꯩꯅꯣ ꯄꯩꯁꯥꯗꯪ ꯎꯕꯒꯤꯔ ꯀꯩꯅꯣ ꯑꯗꯨꯃꯗꯤ ꯃꯥꯁꯨ ꯈꯜꯍꯧꯗ꯭ꯔꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯂꯩꯔꯛꯇꯕꯅꯤꯅ ꯃꯥꯁꯨ ꯎꯄꯥꯏꯗꯣ ꯊꯤꯔꯛ ꯑꯩ ꯌꯥꯅꯤ ꯁꯤꯅꯤ ꯀꯌꯥꯝ ꯐꯪꯗꯣꯏꯅꯣ ꯄꯩꯁꯥ ꯑꯩ ꯆꯠꯀꯦ ꯁꯤꯅꯦꯕ
ꯅꯨꯄꯤꯁꯤꯅꯗꯤ ꯍꯥꯏ ꯅꯨꯄꯤꯁꯤꯅꯁꯨ ꯂꯤꯗ ꯅꯪ ꯅꯝꯗꯅ ꯆꯠꯂꯨ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯀꯥꯏ ꯃꯣꯏꯊꯦꯝ ꯇꯧꯕꯗꯤ ꯇꯧꯗꯦꯀꯣ ꯅꯨꯄꯤꯁꯤꯅꯀꯣ ꯅꯪ ꯋꯥꯈꯟꯗꯤ ꯈꯜꯂꯨ ꯈꯣꯠꯂꯨ ꯃꯤ ꯈꯪꯉ ꯐꯖꯕ ꯋꯥꯗꯤ ꯅꯠꯇꯦ ꯈꯣꯠꯇꯦ ꯍꯥꯏꯖꯩꯀꯣ ꯅꯨꯄꯤꯁꯤꯅ ꯑꯗꯨ ꯂꯩꯗꯤ ꯂꯩꯌꯦ ꯅꯪꯒꯤ ꯅꯑꯣꯡꯗꯨꯗ ꯑꯩ ꯁꯨꯝ ꯍꯥꯏꯕꯅꯤ ꯈꯣꯠꯄꯅꯦꯅ ꯂꯤꯅ ꯑꯩ ꯆꯠꯀꯦ ꯁꯤꯅꯦ ꯑꯗꯣ ꯋꯥꯈꯟꯁꯦ ꯈꯟꯊꯗꯉꯩ ꯑꯩ ꯆꯠꯂꯨꯒꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯅꯪ ꯁꯤꯗ ꯂꯩꯔꯒ ꯆꯠꯄꯗꯤ ꯅꯪ ꯌꯥꯔꯣꯏ ꯈꯪꯉꯛꯀꯅꯤ ꯃꯣꯏꯅꯁꯨ ꯑꯩꯅ ꯅꯪꯁꯦ ꯐꯠꯇꯕ ꯂꯝꯕꯤꯗ ꯄꯨꯁꯜꯂꯦꯅ ꯈꯟꯒꯅꯤ ꯅꯣꯏꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯈꯣꯠꯂꯣꯏꯅ ꯍꯥꯏ ꯑꯗꯩ ꯂꯤꯁꯦ ꯃꯥꯁꯦ ꯔꯦꯟꯇ ꯂꯩꯕꯅ ꯌꯥꯅ ꯔꯦꯟꯇ ꯂꯩꯕꯒꯤ ꯔꯦꯟꯠꯀꯤ ꯕꯔꯥꯁꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯄꯤꯕ ꯍꯥꯏꯅ ꯍꯥꯏꯅꯔꯦ ꯂꯤꯁꯦ ꯌꯥꯔꯦ ꯑꯗꯩ ꯂꯤꯁꯦ ꯌꯥꯕꯗꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯑꯁ ꯑꯩ ꯇꯣꯛꯑꯒꯦ ꯈꯣꯠꯂꯒꯦ ꯑꯩ ꯑꯇꯣꯞꯄ ꯖꯣꯕ ꯑꯃꯨꯛ ꯌꯦꯡꯉꯨꯔꯒꯦ ꯈꯣꯠꯂꯨꯔꯒꯦꯅ ꯃꯥꯁꯦ ꯑꯣꯏꯗꯕꯁꯦ ꯍꯥꯏꯖꯜꯂꯦ ꯑꯗꯩ ꯃꯣꯏꯅꯁꯨ ꯍꯣꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯄꯣꯠꯁꯤꯠꯅꯁꯨ ꯅꯨꯡꯇꯤꯒꯤ ꯁꯦꯀꯦꯟꯗꯣ ꯃꯌꯥꯝ ꯁꯤꯠꯄꯁꯨ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯃꯣꯏꯁꯨ ꯌꯥꯔꯛꯑꯦ ꯑꯗꯩ ꯃꯥꯏ ꯄꯤꯔꯝ ꯇꯧꯕ ꯁꯦꯜ ꯈꯔꯁꯦ ꯄꯤꯔꯒ ꯃꯥꯁꯦ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯨꯔꯦꯀꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯃꯥꯁꯦ ꯃꯌꯨꯝꯁꯦ ꯐꯠꯄꯥꯗꯤ ꯆꯠꯂꯦ ꯑꯗꯩ ꯃꯌꯨꯝꯗ ꯄꯩꯁꯥ ꯄꯤꯔꯛꯄ ꯈꯔ ꯁꯤꯡꯉꯩ ꯄꯤꯔꯛꯏ ꯃꯥꯏ ꯑꯇꯣꯞꯄ ꯖꯣꯕ ꯑꯃ ꯐꯪꯉꯦ ꯁꯤꯁꯦ ꯑꯃꯨꯛ ꯌꯦꯡꯒꯦ ꯈꯣꯠꯀꯦ ꯁꯤꯅ ꯄꯩꯁా ꯈꯤꯇꯪ ꯆꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯤ ꯈꯣꯠꯂꯤꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯂꯥꯛꯑꯦ ꯔꯦꯟꯇ ꯂꯩꯔꯦ ꯃꯥꯒꯤ ꯐꯤꯔꯣꯜ ꯈꯔ ꯄꯨꯔꯛꯑꯦ ꯔꯦꯟꯇ ꯂꯩꯕꯗꯩ ꯃꯥꯁꯦ ꯀꯥꯁꯇ ꯃꯊꯟꯇ ꯂꯩꯕꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯉꯤ ꯃꯥꯡꯖꯤꯡ ꯇꯧꯋꯦ ꯑꯗꯣ ꯑꯁ ꯏꯃꯥꯁꯤꯗꯕꯨ ꯃꯥ ꯈꯜꯂꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯥ ꯐꯔꯗꯤ ꯌꯥꯔꯦꯗ ꯁꯤꯅꯦ ꯈꯟꯕꯗꯤ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯅ ꯀꯣꯜ ꯇꯧꯔꯛꯑꯦꯀꯣ ꯅꯪ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯁꯤꯅꯦꯕ ꯃꯥꯁꯦ ꯊꯣꯛꯑꯒ ꯆꯠꯂꯦꯀꯣ ꯒꯥꯔꯤꯁꯦ ꯇꯣꯡꯉꯒ ꯅꯨꯄꯥ ꯑꯃꯅ ꯉꯥꯏꯔꯝꯃꯦꯀꯣ ꯅꯨꯄꯥꯁꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯣ ꯍꯣꯔꯦꯟ ꯃꯥꯅ ꯁꯤ ꯃꯐꯝꯗ ꯊꯤꯜꯂꯛꯀꯅꯤ ꯁꯤꯗ ꯑꯩ ꯉꯥꯏꯔꯝꯒꯦ ꯁꯤꯅꯦꯕ ꯂꯤꯁꯦ ꯏꯉꯥꯎ ꯉꯥꯎꯔꯦ ꯍꯥꯏꯗꯤ ꯇꯔꯪ ꯑꯃ ꯆꯠꯂꯤꯅꯤ ꯃꯥꯅ ꯀꯣ ꯑꯗꯣ ꯉꯁꯥꯏ ꯄꯩꯁꯥꯒꯤ ꯃꯩꯗꯨꯅ ꯀꯟꯕꯗꯒꯤ ꯃꯥꯁꯦ ꯆꯠꯂꯨꯔꯒ ꯃꯥ ꯀꯣ ꯐꯠꯇꯕ ꯂꯤꯆꯠꯁꯦ ꯆꯠꯂꯨꯔꯦꯀꯣ ꯅꯨꯄꯥꯁꯤꯒ ꯐꯠꯇꯕ ꯂꯤꯆꯠ ꯑꯃ ꯆꯠꯂꯨꯔꯒ ꯃꯥꯁꯦ ꯍꯜꯂꯛꯑꯦ ꯑꯗ ꯍꯜꯂꯛꯑꯀꯥꯟꯁꯤꯗ ꯃꯥꯁꯦ ꯔꯦꯟꯠꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯦ ꯅꯨꯄꯤꯅ ꯔꯦꯟꯠꯇꯨꯗ ꯊꯤꯟꯖꯤꯟꯕꯤꯔꯝꯃꯦ ꯑꯗꯩ ꯆꯥꯛ ꯌꯦꯟꯁꯥꯡ ꯀꯃꯥꯏꯅ ꯇꯧꯕꯅ ꯀꯃꯥꯏꯅ ꯊꯣꯡꯉ ꯆꯥꯕ ꯈꯣꯠꯄ ꯍꯥꯏꯔꯦ ꯑꯗꯩ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯌꯥꯅꯕ ꯀꯩꯅꯣ ꯇꯧꯔꯒꯦ ꯁꯤꯜꯂꯒꯦꯅ ꯂꯤꯁꯤꯅ ꯈꯨꯝꯃꯦ ꯋꯥꯈꯜꯗꯤ ꯃꯥꯗꯤ ꯈꯜꯂꯨꯔꯒ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤꯁꯨ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯖꯔꯤꯅꯤꯗꯅꯀꯣ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯄꯣꯠꯇꯣ ꯏꯔꯥꯏ ꯂꯥꯏꯅ ꯌꯣꯟꯊꯣꯛꯄꯁꯦ ꯑꯗꯨ ꯌꯣꯟꯊꯣꯛꯏꯅꯦꯕ ꯌꯣꯟꯊꯣꯛꯄꯁꯦ ꯃꯥꯒꯤ ꯊꯃꯣꯏꯁꯤ ꯁꯨꯝ ꯊꯕꯛꯇꯣ ꯇꯧꯗ꯭ꯔꯤꯉꯩꯗꯗꯤ ꯄꯩꯁా ꯍꯥꯟꯅ ꯎꯕ ꯑꯗꯨꯒ ꯊꯕꯛꯇꯣ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯁꯦ ꯄꯨꯟꯁꯤ ꯑꯣꯏꯅ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ ꯈꯜꯂꯨꯔꯀꯥꯟꯗꯗꯤ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯄꯨ ꯉꯝꯃꯛꯇꯕꯗꯨꯒ ꯌꯥꯅꯤꯗ ꯈꯨꯝꯃꯦ ꯄꯩꯁꯥꯁꯦ ꯄꯤꯔꯝꯃꯦꯕꯀꯣ ꯄꯩꯁꯥꯁꯦ ꯎꯕꯗꯤ ꯃꯥꯁꯦ ꯑꯃꯨꯛ ꯈꯤꯇꯪꯗꯤ ꯑꯃꯨꯛ ꯁꯤ ꯄꯩꯁꯥꯁꯤꯒꯤꯅꯤꯀꯣ ꯍꯥꯏ ꯄꯩꯁꯥ ꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯃꯉꯣꯟꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯌꯥꯝ ꯌꯥꯝꯅ ꯈꯟꯖꯕꯗꯣ ꯑꯗꯩ ꯃꯥꯁꯦ ꯄꯩꯁꯥꯁꯦ ꯄꯥꯏꯁꯜꯂꯦ ꯑꯗ ꯃꯥꯅ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯈꯔ ꯆꯠꯂꯒꯗꯤ ꯄꯩꯁꯥꯁꯦ ꯁꯠ ꯐꯪꯅꯤ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯁꯦꯟꯗꯥꯟ ꯂꯝꯕꯤꯁꯦ ꯁꯨꯝ ꯆꯠꯂꯦꯀꯣ ꯊꯥꯝꯅ ꯆꯠꯄ ꯍꯧꯔꯛꯑꯦ ꯂꯤꯁꯦ ꯀꯌꯥꯝ ꯊꯥꯝꯅ ꯆꯠꯀꯦꯕꯨ ꯁꯦꯡꯅ ꯍꯥꯏꯔꯒ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯍꯥꯏꯇꯥꯔꯦꯅꯦ ꯃꯅꯨꯡ ꯌꯥꯝ ꯆꯪꯉꯦ ꯑꯗꯩ ꯀ꯭ꯋꯥꯇꯔ ꯀꯣ ꯃꯐꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀ꯭ꯋꯥꯇꯔꯗꯒ ꯑꯗꯨꯝ ꯆꯠꯄ ꯈꯣꯠꯄꯁꯦ ꯃꯥꯁꯦ ꯇꯧꯕ ꯀꯥꯟꯁꯤꯗꯀꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯤꯅ ꯊꯝꯃꯛꯄ ꯋꯥꯐꯝꯗ ꯃꯁꯥꯅ ꯄꯥꯝꯅ ꯆꯪꯈꯤꯕ ꯊꯕꯛꯅꯦꯕ ꯁꯦꯜꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯗꯨꯒ ꯁꯤꯒꯤ ꯊꯕꯛꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯣꯏ កាꯏꯅ ꯍꯧꯖꯤꯛꯀꯥꯟꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯣꯏ ꯀꯥꯏꯅ ꯈꯟꯗꯅ ꯈꯣꯠꯇꯅ ꯁꯦꯡꯅ ꯍꯥꯏꯔꯒ ꯀꯩꯅꯣꯗ ꯐꯣꯟꯗ ꯀꯩꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜꯒ ꯆꯠꯂꯒ ꯏꯀꯥꯏꯗꯕꯤꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏꯕ ꯀꯥꯡꯕꯨꯁꯦ ꯃꯣꯏꯁꯦ ꯌꯥꯝ ꯐꯠꯇꯕꯅꯦ ꯁꯃꯥꯖꯀꯤ ꯃꯍꯤꯛꯅꯦꯅ ꯂꯤꯅ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯎꯠꯊꯣꯔꯛꯏꯕ ꯃꯌꯥꯝꯗꯣ ꯃꯈꯥ ꯇꯥꯕ ꯃꯤꯁꯨ ꯍꯩꯅꯔꯛꯅꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯦꯅ ꯂꯤꯅ ꯇꯥꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯤꯒꯤ ꯄꯨꯟꯁꯤꯁꯤꯅ ꯇꯥꯛꯏꯁꯤꯅ ꯑꯗꯒꯤ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯕꯁꯨ ꯌꯥꯎꯏꯀꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯄꯥꯒ ꯆꯍꯤ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯤꯁꯦ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦ ꯍꯩꯅꯗꯕ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯦꯂꯔꯖꯤ ꯇꯧꯕꯩ ꯇꯥꯏꯞꯇꯀꯣ ꯑꯁ ꯑꯩꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯥꯏꯅ ꯈꯜꯂꯛꯄ ꯑꯗꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯣꯏꯗꯤ ꯅꯤꯁꯥ ꯄꯁꯥꯗꯣ ꯐꯨꯜꯗ ꯆꯥꯁꯤꯜꯂꯒ ꯅꯤꯁꯥ ꯈꯥꯏꯔꯤꯕꯅꯤꯗꯣ ꯅꯤꯁꯥ ꯈꯥꯏꯕ ꯌꯥꯗꯕꯁꯨ ꯌꯥꯗ꯭ꯔꯦ ꯂꯤꯁꯨꯀꯣ ꯉꯁꯥꯏꯒꯤ ꯄꯩꯁꯥꯒꯤꯗꯃꯛꯇꯀꯣ ꯃꯁꯥꯁꯤꯗ ꯑꯁ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯂꯨꯈꯥꯛꯀꯨꯝ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯥꯡꯕ ꯄꯣꯠꯁꯛꯁꯦ ꯈꯨꯠꯅ ꯄꯥꯏꯔꯒ ꯁꯥꯟꯅꯈꯤꯕꯅ ꯐꯩ ꯑꯗꯨ ꯆꯥꯁꯟꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯕ ꯑꯃꯀꯣ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯁꯦꯜꯒꯤꯗꯃꯛꯇ ꯃꯥꯁꯦ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈꯤꯕꯗꯒꯤ ꯃꯥꯅ ꯁꯦꯜ ꯈꯔ ꯂꯩꯔꯛꯄꯒ ꯃꯥꯁꯦ ꯂꯥꯏꯌꯦꯡꯉꯦꯀꯣ ꯃꯃꯥꯁꯤꯒ ꯂꯥꯏꯌꯦꯡꯕ ꯃꯇꯝꯁꯦ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯅꯁꯨ ꯁꯦꯜꯁꯦ ꯌꯥꯝ ꯄꯤꯔꯛꯑꯦ ꯃꯃꯥꯅꯗꯤ ꯍꯪꯉꯦ ꯅꯪꯒꯤ ꯁꯦꯜꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯏꯆꯥꯅꯨꯄꯤꯅ ꯗꯦꯜꯂꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯈꯔ ꯇꯧꯋꯦ ꯑꯩꯒꯤ ꯐ꯭ꯔꯦꯟꯅ ꯃꯇꯦꯡ ꯇꯧꯋꯦ ꯈꯣꯠꯂꯦ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯁꯨ ꯃꯃꯥꯒ ꯊꯦꯡꯅꯍꯜꯂꯦ ꯃꯃꯥꯅ
ꯑꯟꯇꯤꯁꯤꯅ ꯑꯩꯒꯤ ꯃꯇꯦꯡꯁꯨ ꯇꯧꯋꯤ ꯈꯣꯠꯂꯤꯒꯩ ꯑꯅꯥꯕꯗꯣ ꯍꯥꯟꯅ ꯐꯧ ꯈꯣꯠꯀꯣꯅ ꯃꯥꯁꯦ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯔꯤꯝꯁꯁꯤꯗ ꯂꯩꯔꯒ ꯃꯃꯥꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯂꯩꯔꯦ ꯃꯃꯥꯏ ꯑꯅꯥꯕꯁꯦ ꯁꯤꯁꯦ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯁꯟꯕ ꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅ ꯆꯥꯔꯝꯃꯤꯕ ꯄꯣꯠ ꯀꯩꯀꯥ ꯍꯤꯗꯥꯛ ꯊꯛꯄ ꯈꯣꯠꯄꯗꯣ ꯑꯗꯨ ꯌꯥꯔꯔꯣꯏ ꯈꯔ ꯄꯣꯊꯥꯔꯒ ꯂꯩꯔꯣ ꯃꯇꯝ ꯈꯔꯗꯤ ꯑꯣꯄꯔꯦꯁꯟꯅꯤꯅ ꯑꯗꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯦ ꯆꯥꯡ ナꯏꯅ ꯆꯥꯎ ꯑꯗꯨꯒ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤꯅ ꯍꯥꯏ ꯍꯣꯏꯅ ꯍꯥꯏꯔꯒ ꯃꯃꯥꯁꯦ ꯄꯨꯊꯔꯛꯑꯒ ꯂꯩꯕꯗꯒꯤ ꯉꯁꯥꯏꯒꯤ ꯃꯥꯁꯨ ꯁꯤꯟꯐꯝꯗꯣ ꯐꯠꯇꯕ ꯁꯤꯟꯐꯝꯗꯣ ꯄꯥꯏꯔꯨꯔꯒ ꯇꯣꯛꯅꯤꯡꯉꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯣꯛꯄꯁꯦ ꯌꯥꯗꯕ ꯉꯝꯗꯕ ꯑꯗꯩ ꯃꯃꯥꯗꯨꯅ ꯃꯥꯅ ꯄꯨꯔꯥ ꯇꯣꯛꯑꯒꯦ ꯑꯇꯣꯞꯄ ꯂꯨꯄꯥ 3-4 ꯐꯪꯕ ꯊꯕꯛ ꯇꯧꯖꯔꯒꯦꯁꯨ ꯃꯃꯥꯗꯨꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕꯒꯤ ꯁꯦꯜꯁꯨ ꯑꯃꯨꯛ ꯋꯥꯠ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯦ ꯃꯣꯏꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯊꯥ 6 ꯊꯥ 3 9 ꯃꯨꯛꯇꯤ ꯐꯖꯅ ꯆꯥꯎꯑꯣꯅ ꯍꯥꯏꯕꯅꯤꯅ ꯑꯗꯨꯒꯤ ꯁꯦꯜꯗꯨꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯨꯗꯤ ꯇꯥꯡꯉꯤꯅꯤꯗꯅꯀꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯟꯊꯥ ꯁꯥꯕ ꯃꯥꯁꯦ ꯑꯗ ꯁꯨꯃꯥꯏꯅ ꯃꯈꯥ ꯇꯥꯅ ꯃꯥꯁꯦ ꯁꯨꯝ ꯐꯠꯇꯕ ꯂꯤꯆꯠ ꯂꯝꯆꯠꯁꯤꯗ ꯃꯥꯁꯦ ꯈꯣꯡ ꯊꯥꯡꯖꯤꯟꯕꯁꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯊꯔꯦꯀꯣ ꯌꯥꯝ ꯍꯩꯅꯗꯕ ꯀꯣ ꯌꯥꯝꯅ ꯀꯞꯅꯤꯡꯕ ꯃꯇꯥꯡꯁꯨ ꯃꯥꯁꯨ ꯌꯥꯎꯋꯤ ꯑꯗ ꯌꯥꯝ ꯊꯤꯅ ꯐꯕ ꯃꯤꯁꯨ ꯑꯗꯨꯝ ꯃꯌꯥꯎꯋꯤ ꯅꯤꯁꯥꯅ ꯆꯨꯔꯕꯀꯣ ꯁꯦꯜꯗꯤ ꯌꯥꯝ ꯄꯥꯏꯕ ꯅꯤꯁꯥꯅ ꯆꯨꯔꯕ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯖꯗꯕ ꯃꯤꯁꯨ ꯊꯦꯡꯅꯈꯤ ꯃꯥꯅ ꯑꯗꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯁꯦꯜ ꯄꯤꯔꯒ ꯅꯪꯁꯦ ꯂꯩꯔꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯏꯙꯤꯗꯧꯅ ꯊꯤꯅ ꯁꯥꯟꯅꯕꯤꯕꯗꯣ ꯁꯥꯟꯅꯄꯣꯠ ꯑꯃ ꯁꯨꯗ꯭ꯔꯦꯛ ꯁꯥꯟꯅꯕꯤꯕꯗꯣ ꯁꯦꯒꯥꯏꯔꯁꯅꯨ ꯑꯗꯒꯤ ꯃꯜꯂꯁꯅꯨ ꯍꯥꯏꯕꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯂꯥꯏꯙꯤꯕꯤ ꯑꯃꯁꯦꯀꯣ ꯂꯥꯏꯙꯤꯕꯤ ꯑꯃꯁꯦ ꯄꯥꯝꯃꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯣꯔ ꯁꯥꯎꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯣ ꯑꯉꯥꯡꯅ ꯍꯦꯛꯇ ꯁꯦꯒꯥꯏꯕ ꯑꯗꯒꯤ ꯂꯪꯊꯣꯛꯄ ꯑꯗꯨꯃꯥꯏꯅꯀꯣ ꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯀꯣ ꯊꯃꯣꯏꯗ ꯑꯣꯝꯆꯥꯛꯅꯕ ꯃꯌꯥꯝꯁꯦ ꯁꯦꯜꯒꯤꯗꯃꯛꯇ ꯈꯜꯂꯒ ꯂꯤꯁꯦ ꯃꯥꯁꯦ ꯈꯥꯡꯒꯤꯀꯣ ꯑꯗꯒꯤ ꯍꯪꯉꯛꯈꯤꯕꯁꯨ ꯌꯥꯎꯏꯀꯣ ꯃꯥꯒ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯄ ꯃꯤꯗ ꯅꯪ ꯀꯔꯤ ꯇꯧꯕꯒꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤꯅꯣ ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯅ ꯀꯔꯤꯅ ꯅꯤꯡꯊꯨꯡꯗ꯭ꯔꯦ ꯅꯪ ꯍꯪꯉꯛꯄ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤ ꯑꯗꯨꯗ ꯍꯪꯉꯛꯄ ꯃꯤꯗꯨꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯋꯥꯔꯤꯗꯣ ꯃꯥꯅ ꯂꯤꯊꯣꯛꯑꯦꯗ ꯏꯔꯦꯅ ꯐꯖꯅ ꯍꯥꯏꯔꯝꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯗꯤ ꯅꯪ ꯁꯦꯜꯗꯣ ꯇꯥꯟꯕ ꯂꯣꯏꯔꯀꯥꯟꯗ ꯁꯦꯜꯗꯣ ꯆꯪꯕ ꯗꯔꯀꯥꯔ ꯂꯣꯏꯔꯀꯥꯟꯗ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯆꯪꯉꯨꯅꯨ ꯈꯣꯠꯂꯨꯅꯨ ꯐꯠꯇꯦ ꯀꯥꯏꯅ ꯍꯥꯏꯕꯤꯔꯝꯕ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯅꯨꯄꯥꯁꯨ ꯃꯈꯟꯅꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦꯅꯦ ꯄꯩꯁꯥꯒꯤ ꯃꯩꯅꯅꯦ ꯑꯩꯈꯣꯏꯒꯤ ꯆꯪꯕꯗ ꯀꯤꯅꯕ ꯃꯤꯅꯀꯣ ꯁꯨꯔꯨꯡ ꯍꯥꯏꯇꯥꯔꯦ ꯀꯩ ꯃꯅꯨꯡ ꯌꯥꯝ ꯆꯪꯕ ꯃꯐꯝꯗꯒꯁꯨ ꯃꯥꯁꯦ ꯆꯪꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯎꯄꯥꯏꯗꯤ ꯂꯩꯇꯕ ꯑꯗꯨꯗꯒꯤꯗꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯤꯗꯤ ꯑꯃ ꯅꯠꯇ꯭ꯔꯃꯗꯤ ꯑꯗꯨꯝ ꯐꯥꯏꯗꯅꯀꯣ ꯑꯗꯩ ꯂꯤꯁꯨ ꯃꯥꯁꯨ ꯅꯣꯡꯃ ꯐꯥꯕ ꯌꯥꯎꯈꯤ ꯍꯥꯏ ꯑꯗꯣ ꯍꯣꯇꯦꯜꯗꯒꯤ ꯐꯥꯕꯅꯤ ꯁꯤꯅ ꯃꯥꯁꯦ ꯍꯣꯇꯦꯜꯗꯒꯤ ꯐꯥꯕꯁꯦ ꯐꯨ ꯆꯩꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗ ꯃꯥꯁꯦ ꯏꯀꯥꯏꯒꯨꯝꯁꯨ ꯇꯧ ꯅꯨꯡꯉꯥꯏꯇꯒꯨꯝꯁꯨ ꯇꯧ ꯑꯗ ꯈꯜꯂꯤ ꯃꯥꯅ ꯑꯩ ꯍꯪꯉꯛ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯇꯕ ꯑꯗꯒꯤ ꯁꯦꯜ ꯅꯨꯡ ꯗꯔꯀꯥꯔ ꯑꯣꯏꯈꯤꯕꯒꯤꯅꯤꯅ ꯑꯩ ꯑꯗꯨꯝ ꯁꯦꯡꯅ ꯈꯨꯝꯃꯒꯦ ꯈꯣꯠꯂꯒꯦꯗ ꯃꯥꯁꯦ ꯈꯟꯈꯤꯕꯗꯒꯤ ꯍꯪꯁꯨ ꯍꯪꯉꯛꯈꯤ ꯃꯥ ꯈꯨꯝꯁꯨ ꯈꯨꯝꯈꯤ ꯍꯥꯟꯅꯗꯤ ꯈꯔ ꯐꯨꯗꯣꯔꯛꯑꯕꯅꯤ ꯃꯥꯁꯦ ꯐꯥꯃꯤꯟꯅꯔꯤꯕ ꯃꯤꯗꯨꯒ ꯃꯥꯒ ꯄꯨꯂꯞ ꯐꯨꯔꯕꯅꯤ ꯑꯗꯩ ꯐꯨꯔꯀꯥꯟꯗ ꯑꯗꯨꯝ ꯀꯣꯟꯅꯗꯤ ꯃꯤ ꯁꯥꯎꯕꯒꯤ ꯍꯥꯟꯅ ꯐꯨꯔꯦꯗꯅ ꯀꯣꯟꯅ ꯋꯥꯍꯪꯁꯦ ꯂꯥꯛꯄꯅꯤꯗꯅꯀꯣ ꯃꯉꯣꯟꯗ ꯑꯗꯣ ꯋꯥꯍꯪ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯁꯨ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯈꯨꯝꯃꯦ ꯑꯗꯣ ꯈꯔꯅꯁꯨ ꯐꯨꯖꯜꯂꯨ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯉꯤꯅꯤ ꯃꯣꯏ ꯁꯤꯒꯨꯝꯕꯁꯦ ꯊꯦꯡꯅꯗꯧ ꯌꯥꯕ ꯊꯦꯡꯅꯔꯝꯅꯤ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛꯅꯤ ꯇꯧꯔꯤꯁꯦ ꯍꯥꯏꯕꯤꯕꯁꯨ ꯌꯥꯎꯋꯤ ꯑꯗꯣ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯄꯥꯎꯗꯝꯗꯨꯗꯤ ꯂꯤꯅ ꯇꯝꯖꯈꯤꯕꯀꯣ ꯃꯥ ꯑꯗꯨꯃꯥꯏꯅ ꯍꯣꯇꯦꯜꯗꯒꯤ ꯐꯥꯈꯤꯕꯗꯒꯤ ꯃꯥꯁꯦ ꯁꯤꯒꯤ ꯁꯤꯟꯐꯝꯁꯦ ꯃꯇꯝ ꯈꯔ ꯃꯥꯁꯦ ꯂꯦꯞꯄꯦ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯃꯥꯁꯦ ꯔꯦꯟꯠꯁꯤꯗꯀꯣ ꯃꯇꯝꯈꯔ ꯂꯩꯔꯒ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅ ꯋꯥꯈꯜ ꯌꯥꯝ ꯊꯤꯅ ꯈꯟꯊꯔꯛꯄ ꯃꯇꯝ ꯑꯩꯁꯦ ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯤ ꯆꯨꯝꯅꯒꯤ ꯃꯇꯝꯗꯨꯗ ꯆꯍꯤ ꯀꯩꯅꯣꯈꯛ ꯁꯨꯗ ꯉꯥꯏꯕ 18 ꯈꯛ ꯁꯨꯗ ꯉꯥꯏ ꯆꯍꯤ 18 ꯈꯛ ꯁꯨꯗ ꯉꯥꯏꯔꯤ ꯑꯩꯁꯦ ꯀꯣ ꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯁꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯍꯤꯡꯕ ꯀꯩꯗꯧꯔꯒ ꯍꯤꯡꯕ ꯑꯗꯩ ꯃꯤ ꯃꯌꯥꯝꯅ ꯀꯣ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯈꯪꯕ ꯃꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯀꯔꯤꯅꯦꯅ ꯍꯥꯏꯅꯕ ꯈꯪꯗꯦ ꯅꯣꯡꯃ ꯁꯣꯏꯗꯅꯗꯤ ꯈꯪꯉꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤ ꯈꯪꯕꯁꯨ ꯌꯥꯎꯔꯕꯅꯤꯅ ꯃꯥꯁꯦ ꯃꯊꯥꯁꯦ ꯁꯥꯔꯒ ꯂꯩꯀꯣ ꯃꯥꯅ ꯃꯄꯥꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯋꯥꯔꯧꯋꯦ ꯀꯩꯗꯧꯕꯒꯤ ꯅꯪꯅ ꯏꯃꯥꯁꯤꯕꯨ ꯂꯧꯁꯟꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯁꯦ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯁꯤꯅꯦꯕ ꯂꯤꯅ ꯍꯪꯉꯤꯕ ꯋꯥꯍꯪꯁꯦ ꯀ꯭ꯂꯥꯁ 12ꯇꯣ ꯃꯥ ꯊꯥꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨ ꯊꯥꯗꯕꯗꯒꯤ ꯋꯥꯔꯛꯄꯗꯨꯅ ꯑꯗꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯁꯦ ꯃꯊꯪ ꯁꯨꯝ ꯇꯧꯔꯛꯄꯗꯨꯅ ꯈ꯭ꯋꯥꯏ ꯀꯩꯅꯣ ꯇꯧꯕꯗ ꯐꯠꯇꯕ ꯂꯝꯕꯤꯁꯤꯗ ꯇꯥꯔꯦ ꯑꯗ ꯃꯇꯝ ꯈꯔ ꯆꯠꯊꯔꯛꯄꯗꯀꯣ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯑꯗꯨꯝ ꯂꯩꯔꯒ ꯍꯧꯖꯤꯛꯇꯗ ꯐꯥꯕ ꯂꯣꯏꯔꯕ ꯄꯨꯔꯥ ꯃꯁꯥꯁꯦ ꯃꯥꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯀꯥꯟꯁꯤꯗ ꯋꯥꯈꯜ ꯈꯜꯂꯛꯄꯗꯣ ꯂꯤꯁꯨꯀꯣ ꯃꯥꯁꯦ ꯀꯞꯄꯦ ꯄꯨꯔꯥ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯦ ꯃꯥꯁꯦ ꯑꯗꯩ ꯅꯤꯁꯥꯁꯦ ꯃꯥꯁꯦ ꯆꯥꯁꯟꯕ ꯍꯧꯋꯦꯕ ꯃꯥꯁꯦ ꯅꯤꯁꯥꯁꯦ ꯆꯥꯁꯟꯕ ꯍꯧꯕ ꯀꯥꯟꯁꯤꯗ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯏꯃꯥꯁꯨ ꯅꯤꯁꯥ ꯆꯥꯏꯀꯣ ꯏꯃꯥꯅ ꯅꯤꯁꯥ ꯆꯥꯕꯗꯒꯤ ꯏꯃꯥ ꯅꯥꯏ ꯃꯆꯥꯁꯤꯡ ꯌꯣꯛꯄ ꯉꯝꯗꯦ ꯑꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯅꯤꯁꯥ ꯆꯥꯁꯜꯂꯒꯗꯤ
ikha thaba inaunupi di inaunupa di kamai hinghogani thamogi maichak se dum khanga la abasi bu kashnataba nisa se charaga aibu sisina kahonwa ngamgadra ne kaina khallaga mase dum tumina mule mase smai sum le di yaroi na mase mayum da lae mayum da laaga leire leiraga mase tumina le ko magi mong mo tawse mama na khradi khangba male khangira khangdraga mama na koina na wahang khradi hange oda ma phasana khumde mama gi pakum phasana khumde imanang na sanu ngai ba natra hai sanu hai tumina le wa chaga chaga ngangado ai man thaim sai haksang se nuhai tabai lak bani khot bani li sina ma se mama da matam da di sauning bakra po sauning gi mar sina endang marang nang na ba gi damak tani nang na ba se lai ta ba gi damak tani ai punsi se kathokri se sineba li na hainingi ba wahai sina yumda dum lai badagi ma se sigi thabak se prak to again na ma se khale yumda lai aga na kitang amuk wakhan se leibam leibangi makha su yamna poli hai phata pham da lega di phata wakhan se dum khan ba jainda apha pham da lega ga di afabai wakhan su dum khalle mafam pholo su khadi pui hai li se ma se amu hane fa na chat khidre ko mayum sida adum lengdana laire manong ta mana thamoi sina nungsina jabanu pa do monda wam ta hairu ke khan sai gi mana hage khan dabai maram lai hadi ma sai hotel da fa gi badu ko hotel da fa gi badu da social media da kai da loina ma khangi ni da na ko da kham gani da kham ga ibu yam tu ka chena hangkoina longram gani da ina kamai na mo da call taru do no da inang ngak na report ni nomoni thengnarak pai mana ibu kai ni na khanba ai ma udana ba lo la ke da na lise da mai na khalaga lo le de magi pusi da ma soigra ba su manau nu pi adagi manau nu pa di ma soe ning de magi aseng ma pusi wari aseng ma sak se sumna tangi magi manau nu pi si khangge ba mana kappa magi nungai ta ba mai anu di ko manau nu pi da li ba manau nu pi moi ba ni kamina banata na upai lete mama da di khangan den mama gi masa se operation tawre hai bagi wadi masa se phagalak pa kya hai na phagalak te ba ko ison solaga hidang ta hek cha da ba dum hek ta ho ko pa se anab se hek ta taw ba adona sina su mama da lina hai gi da ni sini li gi magi punsi tangkak mamang tak ta thok khiba khwaidagi nungai ta ba thawdo punsi gi kokpa ngamor da ba dak pham se aduga lina aingonda wari se share tawbiyo hai bagi maram di haujikan ni social media da ko viral oibasi am toina thengnai maitei nupi oigera travel nupi oigera yam thengnai ko sengna harabada muslim nupi di kya thengna de sima yamna tamjani ngai ni akhoina sengna harabada ko hogi haujikan gi nupi macha singse iphone pambagi amakhak pambagi fataba lambi sida khongdaraga fataba lambi haibde dum sengna hajarke octobali chatlaga sinda lambi talaga iphone bayadana khotana ga dorga gari atangga tonga sina pusi se am nungai haibagi maong amada social media daga reels ka namdana insta daga thagatana khokatana hekta tawge awna mata dona mit semdana chiman sedana ton semda hekta masaji prak hana minai malambadagi ko moina semidana mi malega di khanbar khangde khoina di moise sani iroi oina ui udrane ko san iroi mange gi machin bangi se me manda da bi mami ki se me manda da bi da semaga ta iphone ama pai ani pai ahum pai kan heta ulakpagi moonga ma ani keno do sengna ga party to umde ga heta reels kana ma thaglak khoklak bi mayam ma tawidna ado nungai ba thabak natte haibako thabak khuding makta nungai ba thaba amata leite wadana sel hekta phangba thaba amata leite huralaga lak phangaga su ahing tumba yade hurale ba thabu to khangadi ma thawaya thadoine ba aduna naha oiriba nupi masa sing ko adumaina nogi nathak thongba ko mina asmadi iphone pai re na ma yam thin nungai gre ahing amakhak sengna ga ahing amakhak mangu badagi set yam pai ba nupang ga ahing kak leminaru bade ma di iphone su pai adu su pai mai mi su semi prak sargada lay foreign da koi ba chali kan adumaina mina thaka kanu ka imta kana da bani aduna pusi lekha ta bani pusi ha se yam sang bani asdesida nang sengna ga nupi mo di mama ma oirakadori mama ama oiraga ingna sikna na puribagi minungsi makhada mi eng makhada layu ngagi iphone adagi na sa sengna ga mai mi semba adai foreign da koiba chapaduri hakini noina do tali pisa do chu nungai ga tan banate mina ne yam thina otpiraga adu so otpa makhala mane ba mina nang se lai ne ba lai ga nang sana potong no sana piraga nang thok pirak to ne ba ko
ꯑꯗꯨꯗꯣ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯈꯟꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯑꯩꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥ ꯍꯩꯇꯦ ꯑꯗꯣ ꯁꯥꯎꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯧꯖꯤꯛꯀꯥꯟ ꯇꯧꯅꯔꯤꯕ ꯃꯑꯣꯡꯁꯤꯡꯁꯦꯀꯣ ꯅꯨꯄꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯐꯠꯇꯕ ꯇꯧꯔꯒ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯎꯠꯊꯣꯔꯛꯄꯗꯣ ꯑꯗꯨ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯗꯨꯁꯨ ꯌꯥꯝ ꯇꯨꯀꯠꯆꯕꯗꯣꯀꯣ ꯑꯗꯒꯤ ꯃꯈꯥ ꯇꯥꯕ ꯏꯅꯥꯎꯅꯨꯄꯤꯁꯤꯡ ꯑꯗꯒꯤ ꯏꯊꯛ ꯊꯣꯡꯕ ꯏꯆꯦꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯒꯤ ꯋꯥꯐꯝꯁꯦ ꯊꯝꯖꯕꯅꯤ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ